Lambee sembedabagi mayokta miyamna kumbi lambida chathariba lambi thimbagi khongjang district asigi DC puja elangmam nangasi ban tawriba miyamga hak thengnana unaduna ban handokna naba appeal tawrabasu miyamna di ban makhatana Chathakhigani Hairakkhre ngasi DC puja elangmam lambi thingbagi khongjang changsiliba singda haikibada district asigi oina lairiba lambi ayambana fatre adubu kumbi asigi manungda lairiba lambi sing yamna fatre haibasi khangle miyamna lambi semdabagi mayokta changsileba khongjang asina nongmagi su nomduna chara tanduna hingliba miyamda ban asina chaithengpiri kumbigi lambi asi semnanaba hanana mari lainaba singda proposal thakibasu laikhre aduna lakliba ningthokaba numita chief secretary amadi principal secretary works kasu Paminaduna, Lambee asi athubada semnabagi thabakta onthoknaba pukhatkani handaki work program da soidana yawhanaba hotnajage aduga athubada Lambee semnanaba hotnajage prajamiya waraba sumana matam khara ngaibiro haiki yariba makhai ban asi handokpiro masina sokhaliba simiyamgi law lokpa matamsu oiribani mairoi angangsing school college sataba kaithel chataba haibasi hena soklakani pumnamakna bangi khongjang asi handokpiro haina appeal tawki makhatana DC Bisnupurna kumbigi lambi fataba singkoina chatuna hakthengnana yengsinki Kumbigi highway and Kumbigi the line roads me amsina point number 1 priority piraga akoina government da su at the principal secretary works the Kumbigi city soidana tobiro ona akoi proposal thajaki aina principal secretary works da bi matung da su pau logzare mana hai se koi Bishnupur district tagi di akoi proposal se lae atai ki district tagi lakpa loimok Houdri harapa churakan sida state level da meeting ama pham dauri aduga handaki chahi gi work program da yawgadaba myamse khanagi dauri na haeba kuigi mathak thongana tawgadaba potnina aina su akoi kamaina kitang thuna kitang resolve to baya ge hai si mayam su amtang tamjage handaki work program to bi soidana yawhalaga thabak thuna hongnaba potna jage adu mayam tang habiro warsu wana kitang khangbiro ai ki level da ngomdaba oibagi oijabane aina isana ngombo oiragadi adum hauradamne na mayam da haizani mayamna su warabigano akoigi government ki thabak tawrabina koi rules and regulations haba amalai ai ki level da yadaba potudi aina su ekta haibisu ngamde Amarom da Lambee thingliba khongjang aduda sarukya khibi social activist Jaya Khangemamna paumi singda haikibada ngasi DC Bisnupurna miyamgi puktingi ihul khangna kumbida laktuna yengsinbiriba asigi damak thagachari DC Bisnupurna hairambagi matungina kumbigi Lambee semdriba asigi matangda governor amasung chief secretary da hairaga Lambee semnaba approval pibiraknaba hairagani haina thajaba pirami adubu kumbigi miyamna pamliba Lambee di semdriba Faoba Lambee thingbagi khongjang hanagumna makhatana Chathakhigani haiki media kami se sumsemba adu khutni se yawdaba adu hani koina laibase dum lejabdo koi pamjai amuka amu pasha lairani na upano pam ta khaibina amu somu akoi praja sinda namthak tawbudo adu koi se koina di tharona pasha di pinaga pasha na kada sisin na prabasala adu ko masu sum singa jaba laido kosi yung thong budi koi kumbi praja si ising lai rointa ising thongde